ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯄꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯕꯝꯒꯤ ꯋꯤꯟꯗꯣꯖ ꯏꯟꯇꯨ ꯗꯤ ꯅꯣꯔꯊ ꯏꯁ ꯍꯥꯏꯕ ꯄꯥꯎꯗꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯁꯤꯕꯨ ꯄꯥꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯀꯨꯞꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯗ ꯍꯟꯗꯛ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯕꯝꯅ ꯃꯥꯔꯆ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯆꯠꯂꯨꯕꯗ ꯃꯔꯨꯑꯣꯏꯅ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯅꯤꯈꯛ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯗ ꯁꯤꯜ-ꯂꯥꯡꯂꯨꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯐꯤꯄ꯭ꯔꯦꯁꯤ ꯏꯟꯗꯤꯌꯥ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ, ꯁꯤꯅꯦꯃꯥꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯐꯤꯜꯝ ꯀ꯭ꯔꯤꯇꯤꯛꯁ ꯏꯟꯗꯤꯌꯥ ꯆꯦꯞꯇꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯜꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯐꯤꯜꯝ 10 ꯐꯥꯎꯕꯒꯤ ꯈꯟꯒꯠꯂꯕ ꯐꯤꯜꯝꯁꯤꯡꯗꯨꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯠꯊꯔꯛꯄꯁꯤ ꯆꯍꯤ 3 ꯁꯨꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 2024ꯗꯁꯨ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯒ ꯐꯤꯄ꯭ꯔꯦꯁꯤꯒ ꯄꯨꯟꯅ ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯧꯕꯝ ꯄꯕꯟ ꯀꯨꯃꯥꯔꯒꯤ 9 ꯍꯤꯜꯁ, 1 ꯚꯦꯂꯤ ꯌꯥꯎꯅ ꯐꯤꯜꯝ ꯑꯃ ꯎꯠꯈꯤ꯫ ꯀꯨꯝꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯎꯅꯔꯨꯕꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯒꯤ ꯕꯦꯡꯒꯂꯣꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯗꯒꯤ ꯑꯌꯥꯕ ꯐꯪꯂꯛꯈꯤ꯫ ꯐꯤꯄ꯭ꯔꯦꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯝꯃꯤꯇꯤꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯅꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯃꯦ ꯊꯥꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯕꯦꯡꯒꯂꯨꯔꯨꯒꯤ ꯁꯨꯆꯤꯇ꯭ꯔꯥ ꯐꯤꯜꯝ ꯁꯣꯁꯥꯏꯇꯤꯗ ꯐꯤꯜꯝ 10, ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯋꯥꯔꯜ ꯁꯦꯟꯇꯔꯗ ꯐꯤꯜꯝ 10 ꯑꯃꯁꯨꯡ ꯕꯦꯡꯒꯂꯣꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯗ ꯐꯤꯜꯝ 4ꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯃꯝ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯖꯨꯟ ꯊꯥꯗ ꯕꯩꯔꯝꯄꯨꯔꯒꯤ ꯁ꯭ꯋꯥꯇꯤꯛ ꯁꯗꯟꯗ ꯐꯤꯜꯝ 5, ꯅꯥꯒꯄꯨꯔꯒꯤ ꯆꯤꯇꯥꯚꯤꯁ ꯁꯦꯟꯇꯔꯗ ꯐꯤꯜꯝ 10, ꯀꯣꯜꯀꯇꯥꯒꯤ ꯅꯟꯗꯟꯗ ꯐꯤꯜꯝ 10 ꯎꯠꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯗꯁꯨ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯐꯤꯜꯝ 10 ꯑꯃꯁꯨꯡ ꯑꯥꯒꯁꯠ ꯊꯥꯗ ꯐꯤꯜꯝ 4 ꯎꯠꯀꯗꯧꯔꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯑꯐꯕ ꯐꯤꯜꯝ ꯀꯜꯆꯔ ꯌꯣꯛꯈꯠꯄꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡꯒꯤ ꯐꯤꯜꯝꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯅꯕꯒꯤ ꯑꯃꯁꯨꯡ ꯑꯄꯨꯅꯕ ꯃꯁꯛ ꯑꯃ ꯁꯥꯒꯠꯃꯤꯟꯅꯅꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯄꯤꯔꯤ꯫ ꯑꯀꯣꯟꯕꯒꯤ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯋꯥꯟꯗꯣꯖ ꯏꯟꯇꯨ ꯗꯤ ꯅꯣꯔꯊ ꯏꯁ ꯋꯦꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯀꯟꯇꯦꯝꯄꯔꯦꯔꯤ ꯐꯤꯜꯝꯁ ꯐꯣꯔꯝ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯥꯁꯨ ꯏꯟꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯤ ꯁꯨꯕ꯭ꯔꯥ ꯇꯟꯗꯟꯒ ꯍꯧꯈꯤꯕ ꯃꯥꯔꯆ 6ꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯨꯕꯗ ꯃꯍꯥꯛꯅ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯁꯦꯟꯊꯪ ꯂꯧꯔꯒ ꯇꯧꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯏ꯫ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯇꯣꯝꯊꯤꯟ ꯑꯣꯏꯕ ꯀꯜꯆꯔ, ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯇꯦꯂꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯂꯝꯗꯝꯗꯨꯗ ꯊꯦꯡꯅꯔꯤꯕ ꯈꯨꯔꯧꯁꯤꯡ ꯑꯗꯣ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯗ ꯈꯪꯍꯟꯕ ꯍꯥꯏꯕꯁꯦ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯀ꯭ꯌꯨꯔꯦꯇꯔꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯔꯛꯈꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯅꯠꯈꯤꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛꯇꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯆꯪ ꯆꯪ ꯂꯥꯎꯔꯕ ꯐꯤꯜꯝ ꯑꯦꯛꯇꯔ ꯀꯌꯥ ꯑꯃꯁꯨ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯑꯄꯤꯛꯄ ꯂꯣꯟꯒꯤ ꯁꯤꯅꯦꯃꯥ ꯀꯌꯥꯁꯨ ꯃꯒꯨꯟ ꯂꯩꯅ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯛꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯟꯗꯨꯅ ꯑꯁꯥꯝꯗꯒꯤ ꯔꯤꯃꯥ ꯗꯥꯁ ꯑꯃꯁꯨꯡ ꯈꯟꯖꯟ ꯀꯤꯁꯣꯔ ꯅꯥꯊ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯅꯦꯟꯗꯤꯡ ꯂꯣꯔꯦꯠ, ꯃꯦꯘꯥꯂꯌꯥꯗꯒꯤ ꯄ꯭ꯔꯗꯤꯞ ꯀꯨꯔꯕꯥꯍꯥ, ꯁꯤꯛꯀꯤꯝꯗꯒꯤ ꯇ꯭ꯔꯤꯕꯦꯅꯤ ꯔꯥꯏ, ꯃꯤꯖꯣꯔꯥꯝꯗꯒꯤ ꯔꯦꯃꯟ ꯀꯣꯜꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯕꯝ ꯕꯕꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤꯗꯤ ꯄꯥꯎ ꯂꯧꯅꯕꯗ ꯐꯤꯜꯝ ꯐꯪꯈꯤꯗꯦ꯫ ꯐꯤꯜꯝ ꯎꯠꯄ ꯂꯣꯏꯔꯒ ꯗꯤꯔꯦꯛꯇꯔꯒ ꯚꯥꯕꯣꯛꯁꯤꯡꯒꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯨ ꯊꯝꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ 9 ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ 10ꯇꯒꯤ ꯐꯤꯜꯝ ꯑꯃꯃꯝ ꯂꯧꯈꯠꯂꯤ꯫ ꯃꯈꯣꯏꯗꯨꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯒꯥꯂꯣ ꯂꯣꯟꯅ ꯄꯨꯊꯣꯛꯄ ꯅꯦꯟꯗꯤꯡ ꯂꯣꯗꯦꯔꯒꯤ ꯀꯥꯔꯀꯦꯟ 2023, ꯑꯁꯥꯝꯗꯒꯤ ꯈꯟꯖꯟ ꯀꯣꯁꯣꯔ ꯅꯥꯊꯀꯤ ꯀꯥꯔꯕꯤ ꯐꯤꯜꯝ ꯀꯥꯡꯕꯣ ꯑꯂꯣꯇꯤ ꯗ ꯂꯣꯁꯠ ꯄꯥꯊ 2028, ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯕꯝ ꯕꯕꯟ ꯀꯨꯃꯥꯔꯒꯤ ꯃꯅꯤꯄꯨꯔꯤ ꯇꯥꯡꯈꯨꯜ ꯊꯥꯗꯧ ꯀꯨꯀꯤ ꯔꯣꯡꯃꯩ ꯂꯣꯟꯒꯤ ꯖꯣꯁꯦꯐ
ꯖꯣꯁꯦꯐꯁꯟ 2018, ꯃꯦꯘꯥꯂꯌꯥꯗꯒꯤ ꯄ꯭ꯔꯗꯤꯞ ꯀꯨꯔꯕꯥꯍꯥꯒꯤ ꯈꯥꯁꯤ ꯐꯤꯜꯝ ꯍꯥ ꯂꯨꯡꯈꯥ ꯕꯨꯅꯦꯡ, ꯗ ꯑꯦꯂꯥꯏꯁꯤꯌꯟ ꯐꯤꯜ 2015, ꯃꯤꯖꯣꯔꯥꯝꯗꯒꯤ ꯔꯦꯃꯟ ꯀꯣꯂꯣꯅꯤꯒꯤ ꯃꯤꯖꯣ ꯐꯤꯜꯝ ꯃꯤ ꯕꯣ ꯃꯤꯁꯤꯡ ꯄꯔꯁꯟ 2013, ꯑꯃꯁꯨꯡ ꯁꯤꯛꯀꯤꯝꯗꯒꯤ ꯇ꯭ꯔꯤꯕꯦꯅꯤ ꯔꯥꯏꯒꯤ ꯅꯦꯄꯥꯂꯤ ꯐꯤꯜꯝ ꯁꯦꯞ ꯑꯣꯐ ꯃꯣꯃꯣ 2015ꯅꯤ꯫ ꯁꯦꯞ ꯑꯣꯐ ꯃꯣꯃꯣꯗꯤ ꯃꯦ 18ꯗꯒꯤ ꯍꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯂꯩꯕꯥꯛ ꯑꯅꯤꯗ ꯄꯥꯛ ꯁꯟꯅ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯂꯩꯕꯅ ꯐꯤꯜꯝꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯑꯌꯥꯕꯗꯣ ꯃꯃꯩꯗ ꯄꯤꯔꯛꯈꯤꯗꯦ꯫ ꯖꯨꯟ 9ꯗ ꯎꯠꯈꯤꯕ ꯔꯦꯃꯟ ꯀꯣꯂꯣꯅꯤꯒꯤ ꯃꯤꯖꯣ ꯐꯤꯜꯝ ꯃꯤ ꯕꯣꯅ ꯐꯦꯁꯇꯤꯕꯦꯜꯗꯨꯒꯤ ꯑꯍꯥꯟꯕ ꯐꯤꯜꯝ ꯑꯣꯏꯈꯤ꯫ ꯃꯤꯅꯤꯠ 62 ꯁꯥꯡꯕ ꯐꯤꯜꯝ ꯑꯁꯤꯗ ꯃꯄꯥ-ꯃꯃꯥ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯕꯨꯡ ꯑꯃꯒ ꯃꯆꯜ ꯑꯃꯒꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯤ ꯑꯃ ꯎꯠꯂꯤ꯫ ꯃꯣꯡꯒꯣꯂꯣꯏꯗ ꯐꯨꯔꯨꯞꯀꯤ ꯃꯆꯠꯇ ꯌꯥꯎꯔꯤꯕ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯃꯔꯦꯜ, ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯝꯕ ꯄꯨꯟꯁꯤꯒꯤ ꯇꯒꯠ ꯇꯦꯛꯄ ꯃꯁꯛꯁꯤꯡ ꯑꯗꯨ ꯐꯤꯜꯝꯗꯨꯗ ꯎꯔꯤ꯫ ꯃꯕꯨꯡ ꯔꯦꯝꯂꯥꯂꯥꯅ ꯐꯠꯇ ꯍꯥꯎꯗꯤ ꯍꯩꯗꯣꯛꯐꯝꯗꯒꯤ ꯌꯣꯟꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯟꯕꯒꯤ ꯊꯕꯛ ꯇꯧꯏ꯫ ꯃꯄꯨ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯧꯕꯅꯤ꯫ ꯃꯆꯜ ꯃꯨꯑꯥꯅꯤꯅ ꯌꯨꯝ ꯁꯪꯍꯧꯏ, ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯊꯕꯛ ꯊꯥꯏ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯃꯕꯨꯡꯅ ꯂꯨꯅ ꯈꯟꯖꯩ, ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯣꯏꯅꯩ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯌꯨꯝ ꯍꯜꯂꯛꯄꯗꯁꯨ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤꯒꯤ ꯐꯥꯒꯤ ꯇꯧꯏ꯫ "ꯑꯣ ꯃꯤ ꯂꯩꯕ꯭ꯔꯥꯑꯣ?" ꯃꯆꯟꯅ ꯈꯨꯝꯂꯛꯏ, "ꯂꯩꯇꯤꯌꯦ꯫" ꯑꯃꯨꯛ ꯍꯪꯉꯤ, "ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯂꯩꯕ꯭ꯔꯣ?" ꯈꯨꯝꯃꯤ, "ꯂꯩꯇꯤꯌꯦ꯫" ꯑꯃꯨꯛ ꯍꯪꯉꯤ, "ꯀꯨꯀꯔ ꯁꯦꯝꯅꯅꯕ ꯂꯩꯕ꯭ꯔꯣ?" ꯈꯨꯝꯂꯛꯏ, "ꯍꯣ ꯂꯩꯌꯦ꯫" ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯕꯨꯡꯅ ꯊꯣꯡꯕ ꯈꯔꯗꯨ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯃꯝꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯆꯤꯡꯗꯣꯜ ꯑꯃꯗ ꯐꯝꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤꯗ ꯇꯦꯂꯤꯚꯤꯖꯟ ꯀꯣꯔꯤꯌꯥꯒꯤ ꯗ꯭ꯔꯃꯥ ꯊꯥꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯩ꯫ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯑꯃꯒꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯌꯦꯡꯉꯤ꯫ ꯂꯥꯞꯅ ꯌꯦꯡꯕꯗꯨꯗ ꯗ꯭ꯔꯃꯥꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯗꯕꯗꯒꯤ ꯃꯕꯨꯡꯅ ꯗꯥꯏꯂꯣꯛ ꯁꯦꯝꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯁꯤꯅꯤ ꯍꯥꯏꯅ ꯉꯥꯡꯂꯤ꯫ ꯃꯆꯟꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯤ ꯑꯁꯤꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯊꯩ꯫ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯕꯗꯗꯤ ꯇꯦꯂꯤꯚꯤꯖꯟꯗꯨ ꯌꯦꯡꯕ ꯐꯪꯗ꯭ꯔꯕꯗ ꯃꯕꯨꯡꯗꯨꯅ "ꯀꯥꯟꯅꯗꯦ, ꯇꯦꯂꯤꯚꯤꯖꯟ ꯑꯆꯧꯕ ꯁ꯭ꯀ꯭ꯔꯤꯟ ꯌꯦꯡꯂꯁꯤ" ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯊꯣꯛꯂꯤꯕꯗꯣ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯔꯦꯝꯂꯥꯂꯥꯗꯨ ꯊꯕꯛ ꯁꯨꯐꯝꯗ ꯑꯣꯔꯛꯏ꯫ ꯗꯥꯛꯇꯔꯗ ꯌꯦꯡꯂꯨꯕꯗ ꯊꯕꯣꯝꯕꯤꯗ ꯅꯥꯕ ꯀꯦꯟꯁꯔ ꯑꯣꯏꯔꯝꯃꯤ꯫ ꯈꯜꯂꯨꯕꯗ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯈꯪꯍꯧꯗꯅ ꯅꯟꯊꯔꯛꯄꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥꯕꯗꯣ ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯑꯔꯣꯠꯄ ꯑꯗꯨꯅꯁꯨ ꯃꯕꯨꯡꯒ ꯃꯆꯟꯒꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯦ꯫ ꯇꯥꯛꯄ ꯍꯩꯇꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯣꯛꯅꯕ ꯂꯩꯈꯤ꯫ ꯋꯥꯍꯩꯁꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡ ꯑꯧꯔꯥꯏꯅꯕ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯕꯤꯈꯤ꯫ ꯃꯦꯇ꯭ꯔꯤꯌꯦꯂꯤꯁꯇꯤꯛ ꯇꯥꯏꯕꯪꯅ ꯃꯤꯑꯣꯏꯕꯗ ꯀꯨꯞꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯃꯍꯧꯁꯥꯒꯤ ꯑꯆꯝꯕ ꯃꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ꯫ ꯊꯕꯛ ꯃꯐꯝꯗ ꯔꯦꯝꯂꯥꯂꯥꯗꯨ ꯈꯠꯅꯔꯨꯕꯗꯒꯤ ꯃꯄꯨꯅ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯄꯨꯗꯨꯅ ꯂꯩꯀꯣꯜ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯃ ꯄꯤꯈꯤ꯫ ꯔꯦꯝꯂꯥꯂꯥꯗꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯥꯅ ꯃꯥꯌꯣꯛꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯂꯥꯟꯊꯦꯡꯁꯤꯡꯗꯣ ꯃꯆꯟꯅꯨꯄꯤꯗ ꯈꯪꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥꯒꯤ ꯊꯕꯛꯅ ꯆꯤꯟꯈꯤ꯫ ꯅꯣꯡꯃ ꯔꯦꯝꯂꯥꯂꯥꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯕꯨꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯂꯩꯔꯣꯜ ꯆꯟꯐꯝꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯇꯦꯡꯊꯥꯈꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯔꯦꯝꯂꯥꯂꯥꯗꯨ ꯃꯥꯡꯈ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯐꯤꯜꯝ ꯃꯦꯀꯔ ꯑꯃꯅ ꯀꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯏ ꯇꯣꯡꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯣꯏꯔꯒ ꯎꯔꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯂꯤꯔꯒ ꯑꯉꯧꯕ ꯐꯤꯖꯪꯗ ꯃꯃꯤ ꯇꯥꯍꯜꯂꯛꯄ ꯃꯇꯝꯗ ꯐꯤꯜꯝꯒꯤ ꯑꯥꯔꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯍꯥꯎ ꯑꯗꯣ ꯊꯣꯔꯛꯏ꯫ ꯔꯦꯃꯟ ꯀꯣꯂꯣꯅꯤ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯤꯜꯝ ꯃꯦꯀꯔ ꯑꯃꯁꯨꯡ ꯁ꯭ꯀ꯭ꯔꯤꯟꯔꯥꯏꯇꯔ ꯑꯃꯅꯤ꯫ ꯄꯨꯅꯦꯒꯤ ꯁꯤꯝꯕꯥꯏꯑꯣꯁꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜꯗ ꯗꯤꯒ꯭ꯔꯤ ꯐꯪꯈꯤ꯫ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯂꯤꯕ ꯍꯩꯕ ꯐꯤꯜꯝ ꯃꯦꯀꯔꯅꯤ꯫ ꯖꯨꯟ 13ꯗ ꯎꯠꯈꯤꯕ ꯅꯦꯟꯗꯤꯡ ꯂꯣꯗꯦꯔꯒꯤ ꯒꯥꯂꯣ ꯐꯤꯜꯝ
ꯀꯥꯔꯀꯦꯟ ꯑꯁꯤꯒꯤ ꯃꯄꯨꯊꯣꯛ ꯑꯁꯤ ꯑꯇꯥꯡꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯤꯅꯤꯠ ꯹꯲ ꯁꯥꯡꯕ ꯐꯤꯂꯝ ꯑꯗꯨ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛꯇꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯄꯨꯡ ꯲꯴ ꯃꯊꯧ ꯆꯤꯟꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯀꯥꯔꯀꯦꯟ ꯀꯧꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯆꯤꯟꯈ꯭ꯔꯕ ꯃꯊꯧ ꯊꯥꯗꯣꯛꯂꯒ ꯑꯦꯛꯇꯤꯡꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯝꯖꯃꯟꯈꯤꯗꯨꯅ ꯏꯇꯥꯅꯒꯔꯗ ꯐꯤꯂꯝꯒꯤ ꯑꯣꯗꯤꯁꯟ ꯑꯃ ꯌꯥꯎꯕ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯦꯟꯗꯤꯡ ꯃꯁꯥꯅ ꯏꯖꯕ, ꯃꯁꯥꯅꯁꯨ ꯀꯨꯝꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯍꯥꯟꯕ ꯗꯤꯔꯦꯛꯁꯟ ꯇꯧꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯗꯨ ꯅꯦꯁꯅꯦꯜ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟꯇ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯒꯣꯋꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯵꯶ ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ 2025ꯗ ꯏꯟꯗꯤꯌꯟ ꯄꯦꯅꯣꯔꯃꯥꯗ ꯈꯟꯒꯠꯇꯨꯅ ꯎꯠꯈ꯭ꯔꯦ꯫ ꯐꯤꯂꯝꯒꯤ ꯃꯊꯨꯝ-ꯃꯔꯥꯡ ꯍꯧꯍꯟꯕ ꯐꯤꯂꯝ ꯑꯗꯨꯗ ꯐꯤꯂꯝ ꯃꯦꯀꯔꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯤꯁ ꯏꯟ ꯁꯦꯟ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯨꯞꯊꯕ ꯃꯤꯠꯌꯦꯡꯗ ꯊꯝꯂꯛꯏ꯫ ꯃꯤꯁ ꯑ ꯁꯦꯟꯒ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯑꯗꯨꯒꯅ ꯁꯥꯡꯂꯕ ꯋꯥꯔꯤ ꯑꯃ ꯐꯖꯅ ꯂꯤꯕ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯐꯤꯂꯝ ꯃꯦꯀꯔ ꯑꯃꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯐꯤꯂꯝꯒꯤ ꯑꯍꯧꯕꯗ ꯃꯐꯤ ꯌꯥꯎꯗꯕ ꯅꯍꯥ ꯑꯃꯅ ꯑꯃꯝꯕ ꯑꯍꯤꯡ ꯑꯃꯗ ꯑꯆꯧꯕ ꯏꯄꯥꯛ ꯑꯃꯗ ꯋꯥꯔꯤ ꯄꯣꯡ ꯑꯅꯤ ꯇꯣꯡꯕꯗ ꯄꯣꯡ ꯑꯃꯃꯝ ꯑꯗꯣ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯆꯠꯅꯈꯤꯗꯨꯅ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯏꯗꯨꯅ ꯑꯃꯝꯕ ꯏꯄꯥꯛ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯩ꯫ ꯗꯥꯛꯇꯔ ꯀꯥꯔꯀꯦꯅꯒꯤ ꯃꯪꯅꯤ꯫ ꯄꯤ.ꯑꯩꯆ.ꯁꯤ. ꯗꯥꯝꯁꯦꯔꯒꯤ ꯃꯃꯥꯡꯗ ꯃꯝꯂꯤ-ꯃꯝꯂꯤ ꯇꯧꯕ ꯑꯌꯨꯛ ꯑꯗꯨꯗ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯂꯦꯞꯂꯤ, ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯚꯣꯏꯁ ꯑꯣꯚꯔꯗ ꯅꯔꯁ ꯌꯥꯄꯦꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯣꯡꯆꯠ ꯑꯣꯏꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ꯫ ꯕꯁ ꯇꯣꯡꯉꯤ, ꯀꯨꯝꯊꯩ꯫ ꯀꯣꯁꯃꯦꯇꯤꯛ ꯗꯨꯀꯥꯟ ꯑꯃꯒꯤ ꯑꯀꯦ-ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩ꯫ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯚꯣꯏꯁ ꯑꯣꯚꯔꯗ ꯏꯇꯥꯅꯒꯔꯗ ꯌꯧꯕꯒꯤ ꯋꯥꯔꯤ ꯇꯧꯅꯩ꯫ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯁꯛ ꯎꯗꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯅ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯝꯂꯒ ꯁꯨꯇꯤ ꯂꯧꯗꯨꯅ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯊꯥ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗꯨꯗꯅ ꯄꯨꯈꯠꯂꯛꯄ ꯏꯃꯨꯡꯒꯤ ꯁꯦꯟꯗꯣꯜ ꯃꯊꯧ ꯅꯥꯟꯊꯣꯛꯄꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅ ꯆꯩꯊꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯈꯨꯔꯧ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯣꯕꯥꯏꯜ ꯐꯣꯟ ꯋꯥꯔꯤ ꯁꯥꯅ-ꯁꯥꯅꯗꯨꯅ ꯃꯁꯥꯗꯨ ꯃꯦꯛ ꯑꯞ ꯇꯧꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯁꯦꯝꯂꯛꯏ꯫ ꯏꯇꯥꯅꯒꯔ ꯄꯨꯂꯤꯁꯇꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯊꯕꯛ ꯂꯩ, ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯈꯨꯝꯈꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯙꯝꯀꯥ ꯇꯧꯔꯛꯈꯤ꯫ ꯉꯥꯡꯗꯨꯅ ꯂꯩꯔꯨꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯣ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯑꯣꯗꯤꯁꯟ ꯌꯥꯎꯕ ꯊꯣꯛꯈꯤ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯇꯩꯅ ꯊꯥꯖꯔꯣꯏ꯫ ꯒꯥꯂꯣ ꯉꯥꯡꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 1.5 ꯂꯥꯈ ꯑꯣꯏꯒꯅꯤ ꯄꯥꯅꯔꯤ꯫ ꯅꯦꯟꯗꯤꯡ ꯑꯁꯤ ꯑꯔꯨꯅꯥꯆꯜꯒꯤ ꯖꯤꯔꯣ ꯚꯦꯂꯤꯗ ꯂꯩꯕꯅꯤ꯫ ꯑꯦꯛꯇꯤꯡ ꯑꯁꯤ ꯄꯥꯝꯖꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗ ꯆꯠꯇꯨꯅ ꯑꯦꯛꯇꯤꯡ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯎꯈꯤ꯫ ꯐꯤꯆꯔ ꯐꯤꯂꯝ 3 ꯑꯃꯁꯨꯡ ꯑꯇꯦꯟꯕ ꯐꯤꯂꯝꯁꯤꯡꯗꯁꯨ ꯀꯨꯝꯈ꯭ꯔꯦ꯫ ꯃꯄꯥꯟꯊꯣꯡꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯅꯤꯡꯕꯁꯤꯡꯗꯨꯒ ꯏꯁꯥꯒꯤ ꯅꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯒ ꯀꯟꯅ ꯃꯨꯛꯅꯕ ꯑꯗꯨ ꯐꯤꯂꯝ ꯀꯥꯔꯀꯦꯟꯗ ꯅꯤꯡꯊꯤꯅ ꯎꯠꯈꯤ꯫ ꯈꯟꯖꯟ ꯀꯣꯁꯣꯔ ꯅꯥꯠꯀꯤ ꯀꯥꯔꯕꯤ ꯂꯣꯟꯒꯤ ꯐꯤꯂꯝ ꯀꯥꯡꯕꯣ ꯑꯂꯣꯇꯤ ꯑꯗꯨ ꯖꯅꯨꯋꯥꯔꯤ 22ꯗ ꯎꯠꯈꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯂꯣꯡꯁꯤꯡ ꯑꯁꯤ ꯀꯥꯔꯕꯤ ꯂꯤꯕꯔꯦꯁꯟ ꯇꯥꯏꯒꯔ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ ꯑꯃꯅꯤ꯫ ꯃꯤꯂꯤꯇꯦꯟꯇ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯈꯨꯡꯒꯪ ꯑꯃꯗ ꯅꯍꯥ ꯑꯅꯧꯕꯁꯤꯡ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯗ ꯌꯥꯎꯍꯟꯅꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀ ꯏꯔꯣꯏꯅꯅ ꯍꯤꯡꯕꯒ ꯑꯦꯖꯨꯀꯦꯁꯟꯒ ꯏꯔꯣꯏꯅꯅ ꯍꯤꯡꯕꯒ ꯑꯅꯤꯒꯤ ꯆꯥꯎꯅ ꯈꯦꯟꯅꯕ ꯑꯗꯣ ꯈꯪꯂꯛꯄꯗꯒꯤ ꯂꯝꯃꯨꯛꯅꯈꯤ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯄꯦꯟꯅꯗꯕ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯊꯣꯔꯛꯂꯤꯕ ꯂꯥꯜꯍꯧ ꯀꯌꯥ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯡꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯌꯦꯛꯂꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯐꯤꯂꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯤ꯫ ꯍꯥꯎꯕꯝ ꯄꯕꯟꯀꯨꯃꯥꯔꯒꯤ ꯖꯣꯁꯦꯐ ꯁꯟꯗꯁꯨ ꯃꯨꯛꯅꯕꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔꯗ ꯃꯥꯡꯈꯤꯕ ꯃꯆꯥ ꯑꯃꯕꯨ ꯏꯆꯝ ꯆꯝꯅ ꯏꯁꯩ ꯇꯧꯔꯒ ꯂꯦꯟꯖꯕ ꯇꯥꯡꯈꯨꯜ ꯃꯄꯥ ꯑꯃꯅ ꯀꯛꯉꯥꯎꯅꯗꯨꯅ ꯊꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯤ꯫ ꯚꯥꯏꯑꯣꯂꯦꯟꯁꯅ ꯊꯣꯛꯍꯜꯂꯛꯈꯤꯕ ꯀꯅꯥꯅꯁꯨ
ꯈꯪꯕꯤꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯁꯛꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯃꯦꯀꯔꯅ ꯌꯦꯛꯂꯛꯄꯅꯤ꯫ ꯖꯨꯟ 25ꯗ ꯐꯤꯂꯝ ꯑꯗꯨ ꯎꯠꯄ ꯂꯣꯏꯕꯒ ꯗꯤꯔꯦꯛꯇꯔꯒ ꯚꯥꯔꯣꯛꯀꯁꯨ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯈꯤ꯫ ꯐꯤꯂꯝ ꯑꯗꯨ 25ꯁꯨꯕ ꯁꯪꯍꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ 2026ꯗ ꯋꯥꯔꯜꯗ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯈꯤꯕꯅꯤ꯫ ꯖꯨꯟ 28ꯗ ꯎꯠꯈꯤꯕ ꯑꯔꯣꯏꯕ ꯐꯤꯂꯝ ꯄ꯭ꯔꯗꯤꯞ ꯀꯨꯔꯕꯥꯍꯥꯒꯤ ꯈꯥꯁꯤ ꯐꯤꯂꯝ ꯍꯂꯨꯡꯈꯥ ꯕꯨꯅꯦꯛ ꯑꯁꯤ 48ꯁꯨꯕ ꯃꯣꯁꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ 2025ꯗ ꯕꯦꯁ꯭ꯠ ꯗꯤꯔꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨꯡ ꯅꯦꯠꯄꯥꯛ ꯑꯦꯋꯥꯔꯗ ꯐꯣꯔ ꯕꯦꯁ꯭ꯠ ꯑꯦꯁꯤꯌꯥꯟ ꯐꯤꯂꯝꯒꯤ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯐꯤꯂꯝꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯐꯤꯂꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯔꯤ꯫ ꯐꯤꯂꯝ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2028ꯀꯤ ꯈꯥꯁꯤ ꯍꯤꯜꯁꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯁꯥꯒꯠꯄ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯃꯤꯑꯣꯏ 5ꯈꯛ ꯍꯤꯡꯍꯧꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2028 ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯆꯍꯤ 100 ꯁꯨꯕꯒꯤ ꯀꯨꯝꯑꯣꯟꯁꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯈꯜ ꯂꯩꯔꯕ ꯈꯨꯠꯍꯩꯔꯕ ꯐꯤꯂꯝ ꯑꯦꯛꯇꯔ ꯅꯍꯥ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯟ ꯁꯤꯅꯦꯃꯥꯗ ꯄꯨꯝꯇꯣꯞ ꯇꯣꯞꯄ ꯑꯅꯧꯕ ꯂꯝꯃꯥꯏ ꯑꯃ ꯍꯥꯡꯕ ꯉꯝꯂꯦ꯫ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯦꯘꯥꯂꯌꯥ, ꯑꯁꯥꯝ ꯑꯃꯁꯨꯡ ꯁꯤꯛꯀꯤꯝ ꯁ꯭ꯇꯦꯠꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯁꯤꯅꯦꯃꯥꯒꯤ ꯃꯐꯝ ꯑꯃ ꯏꯟꯗꯤꯌꯟ ꯁꯤꯅꯦꯃꯥꯗ ꯊꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯎꯔꯤ꯫ ꯃꯤꯌꯥꯝꯅ ꯎꯅꯗ꯭ꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ 210ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯐꯤꯂꯝꯅ ꯃꯥꯂꯦꯝꯕꯨ ꯂꯥꯏꯅ ꯁꯝꯅꯍꯟꯕ ꯉꯝꯕꯅ ꯐꯤꯂꯝ ꯃꯤꯗꯤꯌꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯂꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔ ꯈꯣꯡꯕꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫